खुरुमजरी ISTV की पाव मियंग ताबिरिबा पुनमकपु तरामना ओक्सरी हजि फावगी मरुवेबा पावदा राजनीति की खनबा थमदना मियाम की अफबा थबक तौगनी हाइना NEC की नौना मेंबर खलकलबा प्रोफेसर गांगुमै कामेना फोंदोरकले अमसुंग मैते सिंह खुमांग साउसन हिंगबा ngamdriba asi भारत सरकार की कॉन्स्टिट्यूशन ननी हाइना MLA RK आनंद हाइख्रे पाव संदोक पिजरी Political की वाफम थमदना रोड कनेक्टिविटी एग्रीकल्चर हॉर्टिकल्चर अमदी एजुकेशन हेन मियंग संगनी हाइना नॉर्थ ईस्ट काउंसिल की मेंबर ओइना खलकलबा प्रोफेसर गांगुमै कामेना हाइरी हिरमसिगे मतंगदा अखनबा पाउदम अमा Center the NDA government labadagi North Eastern Council NEC da member oraba Manipuri masak nairaba Professor Gamumai Kamina politics ki wafam thamdana road connectivity agriculture horticulture amadi education hena miyang changani Manipur gi damak angam thakta chakot tharang sing pakhakini haikre Imphal gi major khunda leiba ma ki yumda ISTV news ko unakibida wafam masi phungdor khibani North Eastern Council ki development share se Manipur se big na phange for 3% na phango adugna khoi Manipur gi harapusida Bharat Sarkar na Prime Minister harapusida khoi harawi aduga yarabudi Manipur gi sakthung chura hegan no khondagani khale wahang amagi pakhumda NEC gi member oirabasu makhata na miyang wa nakna na leiduna aphaba khunai ama lehnana ba khone khigani miyang gi apamba amadi BJP gi matung ina mikhan thengnaba natraga thengnedaba lepani haiki North East Service Bharat ke muru phamuni muchi khoi sakot phumni masile ba miyo sing sina akhoi pun che sakot pa chile manaraga Bharat ke mele nyale bakamuga manaba thak prokpa haiba se khoi khonagani miyam so jikida sarkar ki toriba thok singja corporate pinaba anuga mase yam nero ba party line da faction da do base to ko joint interest re adum lep sagani NEC gi member orapa oja gamoi kamaina handak member orapda Manipur gi damakta sakot palambi purakani haiba thajaba aikhoi bunam Yeminasi cameraman now Pagdum Seriba AC Arun. Maite Singha Kumang Sauksin Hingbang Ngamdriba Asi Bharat ki Tongan law amadi constitution nani haina Congress ki MLA RK Anana ISTV news ta phongdorakle mahana makha taraduna Maite Singh Tungi Punsida orakadoriba asigi damakta kanana ngakpi senbiri haiba hangningai oiba wahangni punamak asi yenglaga aikoi punna onaminaba sangi haike Akui survival yi, akui si matamama ko when we start growing up haitare, akui na growth matam the political, socially, and economically akui expandable namandar se karana haitare government of India ki that kind of policy, that kind of India ki the constitution makhas restrict of the constrict of thamase, sida result we get sida maram werga akui repeat setting ne di laweba. Mahal namakha taraduna merger agreement yaba yadabagi wafam ama werga agreement adu tawnakiba matamda Bharat Sarkarna Manipur gi damakta pigani haikiba kanabasing adu hauji fawada kari pikhrabage masjida aikoi puna thidin minaba pami haike Masi Manipur si yanabi tuan ba merger agreement to kada Manipur miyam da Manipuri sing sida ningthoga koi government of India ki representative to kada Manipur miyam da pigani haida kudongja pigani haida miyam sinu kai setrage wafam ne nasi sai wafam mahangi Masi adu mayam se protection bidura Maitai community koi Manipur lady mayam sing se masi dam tu karana protect au giram kada kya hai wafam se masi that this pains me si wakalo se ki tawgur bi thok se masi khap matam da ai tu be ade aduga masi koi na masi chap aspiration se fulfill tawdam bi damakta koi political ke roma koi na pirum vibe se koi thone khal ka ngasi di tumdur su sab su si ru yare khali masi soina pirum mari thaja bi ngasi ai MLA me work to koi government su koi masi thaja se koi pulap nei minari nei thaja se ngasi mai pamya nei thamle Samusang Santipur Bamang Lekai gi Waisel Maril Dangarang Sina Fangkibi Sahini Furum gi Leng Oigadabi Nupi Adu Masak Maming Kangduk Naba Remski Mokta Thamkrai Mahak Amuba Masugi Salwar Ama Seli Hangamapal Masugi Kamisama Lili Mahak Fit Mangarum Wangi Hari Ladiba Ta Mangagi Ayuki Pung Tara Fawada Kana Gumba Amatana Claim Tawadabadi Asi Bahasang Asi Ain gi Matung Ina Dispose Tawargani Haina Wangoi Police Station gi Osina Thadoro Cherol Amana Khangalakli Manipur ki state flower oiriba Siruli Libo Nagaland board na phongba textbook ta makhoi gi da fangbani haina yauriba adugi matang da hodik sathariba state assembly mi from the Karam Syam na hangkiba wahang adu yama thaganingai ni adubu wahang adugi pakhum da chief minister na Siruli Ligi haurpham khangdaba manba mawong da thayaina na khumkiba adudi yama laibak thibani haina Kanglai Park Student Association KSN na phongdorok
Nagaland Fangiva Siroi Liga, Manipur Fangiva Asiga, Manabra Manadabra Haiba Adu, Kubna Yang Silagani Haiba, Sib Minister Wafam Adumak, Lusing Ba Amana, Haifam Toktabani Haina, Lowi. Manipur Siroi Liga Manaba, Species Panglabasu Siroi Haiba Wahai Asidi, Sijinafam Tokte Haiduna, Sarkana Atuba Matabats Sabawarus in Amapurak Naba, Honagadabani Haina, KSC General Secretary S. Bidyanandana Tadura Pocherol Amana, Fondora Clay. Department of Falati Haiva Asi Government Asigi Afabas Hasanati Haina, Nauya Pakang Lapa Kendri MLA RK Anana Fondo Craig. Wafamasi Nasi Wasel Marilgi Kendra Sig Arobama from Oriba Iro Maizau Tong Singbiki Tabak Yingsin with the High Kibani. Kongsata do the IFCD officers in Susar Yaki, Mahana Makatana, Wasel Marilda, Maru Wena Paza Sing Amot Akai Sing Hundo Pigi Hainabi Tadopio Haiki, Mahana Makatana, Wasel Maril Asi Project Ama Saba Matam Ore, Hausip Uriba Wasel Marilgi Pibam Asi Sai Karigi, Matung the Kari Wagini Haibasi Miyam Nabhap Taminasi, Wasel Maril Kan Bahibasi Aikoi Isagi, Taudang Nikangadabani Haiki. Rongmai International Foundation Day come annual meet ki Tharamamangasi, Simarong the Labor Tribal Research Institute ki conference holder Hokray, Tharamadu the Deputy Minister Gai Kangam, Tamelong Kendagi MLA, Zamhelung Panmai Amadi LP Golmay Namaru Musing Wena Saruyaki, Tharamga Mari Lena Deputy Minister Gai Kangam na Haikivada. Ai isan isabu kanano kalino khangna salaba matamda lamdamasi tangdu leitaba sakot lamdam ama oibang ngamgani Manipur khundariba tongan tongan ma kanglup singna amatu oibegi wakhalon leibana Bharat amadi pithip gi mangda sautong le hingba ngamribani Mahana Makhatana Manipur ge praja sing isona samlakpada top gun kaya leibana Maliamda leba miyoi kana sak khangba hawraklabani Ai isagi phanap honabada atopa imungda sokodaba thabak kaidamoida tawroidabani haike imuji hanuraba chakrakera Yai betul kota depan. Atau pelimut kita menaik tahun sembilan ini masih apa? Vector relationship. Ini memang masih sama. Ada satu yang lain tapi mana sama. Pertama, kalau Malaysia sama satu masih Manipur unemployment youth singna punsinduna mafum kayada mela kaya pangtholeba asida miyoi kaya na zwargi mela onthokona niyam sumna mela silver singda ayat pa akai ba kaya tholopodigi ifa gamadi all Manipur Mela Society and Federation Manipur gi mefam ama pangthokre hari mefam aduda mela silver singna nga kadaba janapatha taraga matoi su sem khre hari Manipur amadi Nagaland anigi marakta maru oina Jugo Valley gi lam lausali highway ge sayet na ba marakta mamang thada Southern Angami People Organization na Koima da po chai yon ba yaroi haina po langkhai bagi thabak satha khraba matungda po yon pham leitraba singna ngasidagi hauna nagama pa da po chai product yon ba hokre Manipur ge tongan ba civil society organization kaya na matyang panglaga Mau Council Infal da maru eba thodang lauduna Mau de ge meyai kuncha rona matam gi oiba po chai sing product na yon ki Maudi Purakiba Enjang Napi Sing Adu Hek Tungnabaga Port Lake Daba Miyam na Thomjin Naraki Mau Council Infal General Secretary Kolina Pongdorokpada Southern Angami People Organization na Port Yuanba Yaroi Haina Chatakiba Thong Adu Degi Port Yuan Pham Leitabba Degi Infal Mayol Oriba Nagama Falda Tangai Fadana Civil Society Organization Kayaga Tanaraga Mafam Asida Ngasidagi Hauna Port Yuanba Hawulakpani Haike Masina Ahan Ba Khondabanina Masidagi Moina Yaragadi from Adudigi, I should like any, I should put a Tagatum, Laki Mami, Kontongo Yoi, Adu Yaragri, Mapomasida, Yon Pomamashi, Tamaga, Masida took just into Maura Hanga Handa, Kalvar Hitawanga, Yaragadi, Madudi, Ontona, Kanajava, Aduga, Mating, or Gada in Kali. Loishilapada Maru Pau Amakana. Rastitigi Kenabat Hamdana Miamgi Apabatabak Dogani Haina NEC Nauna member Kalaklaba Professor Gangumai Kamena Pongdora Play. Amasung Maite Sing Kumang Soxin Himbang Namdiva Asi Baras Sakargi Constitution ni Haina MLA RK Anana High Grade. Being Tabiba Pudamako Amukana.